ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯍꯥꯛꯅ ꯆꯠꯆꯔꯤꯕ ꯃꯐꯝ ꯑꯁꯤ ꯊꯣꯡꯖꯨ ꯐꯩꯖꯥ ꯂꯩꯇꯣꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯕꯤꯔꯕ ꯀꯪꯂꯩꯁꯤꯜ ꯃꯨꯒꯥ ꯅꯥꯆꯣꯝꯒꯤ ꯃꯐꯝꯗ ꯆꯠꯆꯕꯅꯤ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯨꯒꯥꯒꯤ ꯃꯍꯨꯝꯅ ꯁꯥꯖꯕ ꯅꯤꯡꯉꯣꯜꯁꯤꯡꯅ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯂꯩꯇꯦꯡ ꯑꯣꯏꯅ ꯆꯤꯟꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯞꯄꯒꯤ ꯅꯥꯆꯣꯝ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯗ ꯐꯪꯕ ꯑꯗꯨꯒ ꯃꯄꯥꯟꯗꯁꯨ ꯐꯪꯕ ꯂꯩ ꯃꯈꯜ ꯀꯌꯥꯅ ꯁꯦꯝꯖꯔꯀꯥꯟꯗ ꯅꯨꯄꯤꯁꯤꯡꯒꯤ ꯅꯥꯞꯄꯒꯤ ꯂꯩꯇꯦꯡ ꯑꯣꯏꯅ ꯁꯦꯝꯖꯔꯤꯕ ꯅꯥꯆꯣꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯀꯌꯥꯒꯤ ꯁꯥꯐꯝ ꯁꯦꯝꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯃꯈꯛꯇꯅꯤ ꯃꯁꯤꯗ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯥꯛꯄꯤꯗꯨꯅ ꯂꯩꯁꯥꯕꯤ ꯃꯧ ꯈꯥꯛꯇꯅ ꯅꯥꯆꯣꯝꯁꯤꯡ ꯑꯁꯤ ꯁꯦꯝꯕ ꯁꯥꯕ ꯑꯁꯤ ꯌꯥꯎꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏꯕ ꯑꯁꯤ ꯑꯩꯍꯥꯛꯅ ꯎꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯅꯥꯆꯣꯝ ꯑꯁꯤ ꯁꯥꯗꯨꯅ ꯃꯤꯌꯥꯝꯗ ꯄꯤꯕ ꯈꯛ ꯅꯠꯇꯅ ꯅꯥꯆꯣꯝꯒꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯀꯔꯝ ꯍꯥꯏꯅ ꯅꯥꯆꯣꯝ ꯑꯁꯤ ꯂꯥꯛꯈꯤꯕ ꯑꯗꯨꯒ ꯍꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯒ ꯅꯥꯆꯣꯝꯒ ꯂꯩꯅꯔꯤꯕ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒ ꯅꯥꯆꯣꯝꯒ ꯂꯩꯅꯔꯤꯕ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯁꯤꯜ ꯃꯨꯒꯥ ꯅꯥꯆꯣꯝ ꯑꯁꯤꯕꯨ ꯍꯧꯗꯣꯛꯄꯤꯔꯤꯕ ꯏꯆꯦ ꯃꯤꯡ ꯄꯟꯖꯔꯕꯗ ꯍꯩ ꯁꯥꯟꯇꯤ ꯏꯆꯦꯅ ꯑꯣꯖꯥ ꯒꯨꯔꯨ ꯃꯐꯝ ꯀꯌꯥ ꯑꯃ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯊꯤꯖꯗꯨꯅ ꯑꯣꯖꯥꯀꯌꯥ ꯑꯃ ꯇꯥꯟꯅꯖꯔꯕ ꯃꯇꯨꯡꯗ ꯃꯁꯤꯕꯨ ꯃꯤꯌꯥꯝꯗꯁꯨ ꯈꯪꯍꯟꯕ ꯎꯍꯟꯕ ꯅꯥꯆꯣꯝꯕꯨ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯁꯛ ꯇꯥꯛꯄꯗꯁꯨ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯆꯩꯅꯥꯒꯤ ꯁꯦꯡꯍꯥꯏ ꯑꯃꯗꯤ ꯕꯩꯖꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯄ ꯃꯇꯝꯗꯁꯨ ꯀꯪꯂꯩꯁꯤꯜ ꯃꯨꯒꯥꯅ ꯅꯥꯆꯣꯝ ꯀꯌꯥ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯇꯨꯅ ꯅꯥꯆꯣꯝ ꯀꯌꯥ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯪꯂꯩꯁꯤꯜ ꯃꯨꯒꯥꯕꯨ